Father of the Nation ni haina khangnariba Mahatma Gandhi gi 136 suba laikidabagi ningsing thoram ngasi Congress Bhavan da pangthokre thoram aduda CLP leader 𝗬𝗎𝗡 MPCC gi president 𝗦𝗨𝗕𝗏 hanagi deputy chief minister gakhangam amari atai atopa Congress ki member singna Mahatma Gandhi gi mitamda laisu katuna ikai khomna utki thoram aduga mari leinana CLP leader 𝗬𝗎𝗡 na hai Mahatma Gandhi na violence yaudana British pu India dagi tanthokiba adu malem gi miyam pumna makna khangi malem gi luchingba ama India da lakpa matamda Mahatma Gandhi gi aroiba yahip tankiba kubamda chatuna ikai khumnaba utli United Nations phawbana mahak laikidaba numit asibu International Non-Violence Day haina sakangli India amadi Manipur da violence gi mafam laite matam khara violence na asengba atumba adu namtharabasu asengbadi nongma natraga nongma soidana tholakani Congress ki member khudingmaksu Mahatma Gandhi gi non-violence da thajaba thami haina phongdoki laikidraba bapuji Mahatma Gandhi gi 136 suba laikidaba numit adubu ningsingba oina koi Manipur Pradesh Congress Committee na inbiduna mahapurus asigi mafamda maana hingingaida maana pamjaramba haiba tare Bharat ningkha tamnanaba hotnabada maana lobiramba thawdang kaya adubu ningsingduna koina maki murtida lay manam torsu katna maku ningsingjaba aduga maanga pamjaramba hingsa nataba violence nataba non violence na pulai oina sinaraga India si tamsangna British na loiram sasan tawdana leiramba madudaida makna lobiramba maki thawdang British ku mayamna sakti leiraba leipa amaga matam maduda Bharat ka tengnaba haibasi araiba nate adubu maki hingsa yaudaba ahingsa gi pambaina adugumba sakti leiramba British adu Bharat tagi hadan kidra Bharat tagi tanthokidna Bharat ningkha tamba phanghoba tu punamaktu India da natana prithvi da leiba leipa khuding on khangi adugumba laiga pangkhap oiraba haibatai mioiba gi marakta prithvi punamakna magi mafamda 𝗕𝗛𝗔𝗩 katna maonda oknon ba haibatai India da prithvi gi shakti leiraba leipa kaya gi makok singna lakpa matamda maki samadhi da makok nondana makna pamjaramba pambai sinatana prithvi da payamata leiroi hingsana violence na kaidonungda mai pa oi matam kharagi haibatare matam kharagi di mai pa pai yai maduna kaim kanada mai pa pai yaroi